Ngasigi oina editor kalam dagi macangweba pausing amadi social media dagi lokotba pausing gi update bijari ahanbada maruiba pau tronglaubi gi lekhidraba angang ani gi thawai yaudraba hakchang ngasi megi tarik ani thangji numita aruiba mathong mangam pangtoklagani haina mama mapana phongdoragli lekhidraba tronglaubi gi angang ani gi hakchang loduna aruiba mathong mangam pangtoklani haibagi matangda social activist ism heramanina social media da yaningdaba wapamse phongdoragli lekhidraba Tronglaubi angang anigi mapu amadi mabilna phongdokiba wapam singi update loinana arambai tingol gi lucingba korongan ba khuman gi apokpa koingamba khuman amadi lucingpurel korongan ba khuman gi social media gi update singal loinana kokomina singkiba rally da laibak thiba thokok amada paiten manungda khanakiba aduda khut thakiba aduda chenai haina video ama viral orakiba adugi matangda social media gi kuthangda sengdorakli megi tarik ahum 2026 da Laikhidraba athoba singi mafamda arambai tengolna sinduna Laikhidraba athoba singi mafamda hegat tambagi pausel piragli editor kalamgi machang oiba pausingdana sahi ahum suraklaba irang asigi haurakpam oiriba Churachandpurda hana CM na lucingna chatham thoktabra ani subada Bharat lengakna mamingtagi oiba Manipur lengak thambada MLA singna karigi tumina lasilibano ahum suba machang oiba pauda mitopna langoi changraba Manipur gi tunglamjat kari pibam oirakadagi aroiba machang oiba mari suba pauda Manipur lengakna Manipur thugaina bhagona riba terrorist sing laksinba ngamdrabadi tangdu leitaba Manipur ama oiba ngamlai haiba khangsi hariba pausing asi pujarali Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapallamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk santongna pijari Tronglaubi laibak thiba thodokta Laikhidraba angang anigi thawai yaudraba hakchang emung manunggi miyoi singna ngasi megi tarik ani lisingani kuntaruk thangje numita loduna aroiba mathong mangam pangthoknanaba sem saba loikhibaga loinana leibak miyamda asumnasu hairakli pumnamakpu ikok nona khurumjari haukiba tang 30 April Sagulchen numita makhada sahi tawjariba aikhoi anigi babana leibak miyamdagi masu anigi aikhoi anigina icha Laikhidraba icha Tomthin amadi icha Yaisnagi leibak miyamda kathok chakraba thawai yaudraba hakchangsing adu maitei aikhoigi chanabi matung inna mathong mangam pangthok chanabagi ayaba nijaki madugi paukhum oina ireicha singna takpirakpa waphamsing hainingai leitana apenba pokchei pumna mapu thagatpa phungdokjari thawai yaudraba hakchang lengaki mirelsang mokta kuina thamba yadaba mathong mangam pangthoktaba mirel sangdagidi loktoktaba yarakloi separate administration taliba kangbu singidi asiba hakchang sing tongana ngak selaga thamme haina tajai aikhoigidi Tronglaubi da natana Manipur gi mafam kudingmakta terrorist singna apamba matam amada bomb kapsillaga hekta pokhai hanba ngambanina amadi adugumba tawhalloi hairiba lengaknasu thingba ngamdana laklabanina icha anigi thawai yaudraba hakchangsing asi bhomna amu kaplakpada thengnagadaba mama mapa oijariba aikhoida natana Manipur integrity gi damakta thawaina pontha oiduna chongthokpirakliba maitei athauba athobi singda lakadaba chaina amadi matam aduda tholakpa yaba khudong thiba sing adugisu khanthajaraga aikhoi babana miyamdagi nijariba yathang amadi miyamna pibirakpa pautak sing phigau sana okjabaga loinana taramna loksinjari Manipur gi territorial emotional integrity bu lumna lobiraga mangtung oyet kupna khanthabiraga pibirakliba miyamgi pautak injaba oina miyamda kathok chakraba icha anigi thawai yaudraba hakchang polangda aikhoigi haunabi ngakna mathong mangam asi pangthok charage aikhoibu lamjing biriba singna chinbiriba ngasi April Megi tarik ani lisingani kuntaruk thangja numita hakchang polangsing loraga hayeng Megi tang ahum lisingani kuntarukta pangthokadoriba Megi tarik ahum lisingani kulumdoidagi haurakpa khongjang amasung icha anigi Laikhidraba ihauda thawai kathokpikhraba athoba
Makura Maton Singi Aroiba Yatafum Oikiba Pagakzau Ikhaida Leiba Kanglei Paki Puariga Chago Nariba Moirang Kanglei Rol Dasu Achoba Pida Ama Galliba Lamtha Bungda Aroiba Mathong Mangam Pangthokpa Asida Baba Ima Anigi Ayaba Makada Aikoi Gisu Khujek Pijarage Haina Pongdokjari Masida Lebak Miyamna Saruk Yabiduna Aikoigi Laikhidraba Icha Ani Amadi Iho Asida Mamangdagi Hongna Ngasi Pauba Mathawai Kathokpada Kathok Pikraba Athoba Athobi Singh Asok Apan Yaukhiba Singh Chaina Khangbiriba Singh Punamak Asigi Justice Phangnaba Honabagi Apunba Khongjang Asi Maning Hanthadhanaba Honabada Punna Thodang Longminaba Amadi Miyamgi Apamba NRC Asi Atuba Matamda Thabakta Onthok Piraknaba Safu Asida Anoba Inot Hapminarasi Haina Lebak Miyamda Ikok Nona Haijari Nolokna Haijari Basing Oinam Mangal Ngambasing Laikhidraba Angangi Apokpa Amadi Oinam Ongbi Pijam Ningol Binita Devi Laikhidraba Angang Anigi Apokpina Asumna Miyamda Hairakli Bakatarakpa Pauda Trong Laubigi Laikhidraba Angang Anigi Hakchang Laubaga Mari Lainana Social Activist Hijam Heramani Maitaina Social Media da Asumna Phongdorakli Haukiba April gi tang tareta kuki militant singna kapsilakpa bomna panbadagi laikhidraba amadi apopi mamana sathina sokhangiba thogdoki matung khoisaunaraba miyamna CRPF ki kemta agitation changsinbada CRPF na kapthorokpa nongaina panduna micham ahum hatkiba thogdoki matung Manipurda makha tana asigumba Makhal Makha Kayagi Khongjang Changsilingai Cherakta Laikhidraba Angang Anigi Hakchang Lauduna Aroiba Mathong Mangam Pangthoklagani Hairakpada Social Activist Hijam Heramani Maitaina Social Media da Pendaba Wafam Sing Phongdorakli Mahaki Video da Phongdokpa Matamda Trong Laubigi Laibak Thiba Thodok Matung Micham Ahumbusu CRPF na Kapsorokpa Nomoi Maruna Panbadagi Laikhide Thodok Sing Asigi Matungda Manipurgi Praja Khudingmakna Makha tana Makhal Makha Kayagi Khongjang Changsinduna Lakli Total Shutdown na Chingba Tawduna Achumba Wahel Phanganbiyu Haiduna Lengaki Mafamda Lauduna Lakli Thodok Asigi Matungda Laikhidraba Angang Anigi Apokpi Mama Apokpa Mapana Laikhidraba Icha Ani Leibak Miyamda Sinajare Miyamgi Apambagi Matung Inna Achumba Wahel Phangnaba Honaminasi Haiba Wahaida Leibak Miyamda Anoba Thona Haptuna Thodok Asina Aroiba Ohenduna Ngasi Phawba Matungda Thoktanaba Akanba Kholau Lauduna Lakli Adubu Miyamda Sinakraba Angang Anigi Asumba Phangdringaida Aroiba Mathong Mangam Pangthoklani Hairakpada Angakpa Phawi Yumgi Mapu Mabel Singi Sentiment Singsu Miyamna Khangi Adubu Thodok Asina Maram Oiraga Awa Ana Nangkiba Singbudi Phagi Tahalle Haina Phongdokpaga Loinana Hijam Heramanina Mahaki Social Media ki video da Asumna Hairi Sel natraga kariguma posak amhektaga miyoibagi punsigi mamalga changdamnaba yabrani mayam asuk nungsigraba thawbom jara nawpuraga pokpa miyoibagi punsi khudingsibu haukiba megi tang ahumdagi 2023 dagi hauna ngasi phawbokta mamalna leiba yabagum selna leiba yabagum oiratuna lakli masigi phibam asida handak trongnawbi da thokiba thawdok yam laibak thiba asigi icha anise Mama amadi mapana aigi chani se asugumba icha makhata thokhan biganu makhoi asi mamalna leiba yaroi makhoi gi asengba justice puthokuna manipur sibu ingtapa shanti mara hanjalakpa phibam ama ohen biu haina leibak ki miyam gi mafamda makhoi gi thawai yaudra baksang ani du mama amadi mapana sinabi khiba madugi sinabadugi thaunana maram oiraga praja pumna makna homnaruba naidana Praja Puna Manga Taunala Jen Putoktuna, Achumba Wayel Gidamak, Achumba Justice Gidamak, Honamina Duna Lakiba, Masigi Maraksida, Hojik, Nasi Ikanghaudana, Asi Baksang, Laura Gani, Haibagi, Pakum Aquina, Makoigi, Ahan, Zindagi, Tolak Pacherol, Laujaraki, Haibagi, Uba Pangzare, Masida, Ayakna, Hajaning Niba Pamdi, Haksang Aniese, Miam Praja Kangna. Miyam ki achumba gidamakta sinakre haibagi warol leirabaneba masidaisida sinagrab oibanina makoina thauna oiduna praja punamangna ihau hauduna achumba gidamakta liba achumba gi mangalam khak uba phangadra haina praja punamanga thamliba asa ado madu mami samlakadra haibagi mipaiba thamoida sokpa kayam polaktabadate
Makha tarakpada trong laubigi laibak tiba tokta laikidraba angang anigi mapu amadi mabelda mamangda miyamdagi ayaba nijaduna asumna phongdokpasu laikibani thabak amadi compensation amata lawjaroi isu anibu manghada uduna laire makhoi anigi mathong mangam pangthokpada ayaba miyamdagi lawjari miyamna soidana ayaba pinabiu haiduna asumna phongdokpasu laikibani Makha tarakpada arambai tingolgi luchingba koronganba khumangi apokpa koingamba khumalna social media da asumna update piri Manipur da chief minister oige hairadi hui haigera haudong haigera center na yanaba tawgadaba aduga aigi phurup mutke mutchanu bot yamna phangnaba Bangladesh Myanmar dagi mitop mayam ama pusilakpa ngamduna matam khara makhoibu loiba ngamba oigadabani adu oiradi chahi kharadi aikoigi kendra asi mitopta bandop thamba yarani adudagidi Aigi sebok oiriba mitopna aibu khongpakna netlamlaga mana amuk vodka keduna chief minister oikiba tabani adubu aidi matam khara MLA minister MP CM oirubanina service pension phangani maduna aidi nungai haurani matam kharadi adubu sahi kharagi tungdadi nungsiraba aigi isa isudi migi minai naithang oiduna nungthil pobobda aikoi ki isa imausingbu aigi hek iyum maktada mitopna rep tawragani ijat mangalakani halakani tupakani aduna aikoi matam aduda suna khusuman phanglakloi chara helakani aduna yamna hainingde haujikti aikoigi yenaka yengkhul yeknaba loina koisinkhre aikoigi chakum mitopna oisilakle aikoigi imung manungi phamel mitopna pasilakle phamba haurakle si yorabasu haujik phawba aikoigi mikap thou haiba yadaba miyoi masing yamna lei haina asumna phongdorakli Arambai Tingolgi Makhataba update Lucingba Korongamba Kumana Asumna Hari People of Manipur Manipuri Kana na Oigadoribano Lakningba Laklaga Adum Manipuri ni Haigadoribra Pangal Khongsai Nepali Asina Singba Sing Lakiba Ariba Matamgi Puari Lay Makoibu Tantoksi Kanana Haikibage Kanana Su Haide Miyamna Hairiba Asidi Lisingama Chamapan Yankhaima Toida base year Oiraba Adugi Mamangda Lakibi Singdo People of Manipur Manipuri ni Haina Nungsi Chanana Hingminasi Haijabani Masidi Yamna Mayek Sengna Lairaba Porti Sida party politics vote banki khalaga miyamda chamam nahanbadi faroi ireicha sa loirani ko kananaba honasi census tawdringaida NRC natraga manaba ama tawbase miyamgi kholauni haina sumna update tawri Koko Minasinba Relida Laibaktiba Todo Ama Toktuna Ima Kaitel Manungda Tokiba Kana Chainabada Kut Tabada Yaubani Haiba Chennai Haina video viral Oirakiba Adugi Matangda social media gi kutangda asumna singdoragli Hamuktada Lebak Miam Burimjari, when a Samjari video a sea, Lebak Miam Mungtang, television, Tija Hana Samjaripani. Nahan video viral or a Paduda, I Sama Kangom Lenin Singh, I Kangom Laka Usual Club, I don't see the Javani, I get him of Mili Vasina, Stamponi, Masuzu of a club in Bernie, I give with the family versus Kangom Shipma, Maham Samusagi Yamba. The club in Marin Lizabani. Tokiba, and no matter incident, do the Quiggy the Uliba, Mungadu, they can finish a day of Quiga. Haiba victim a cigar Quiga, open but Aduda, Mayam sick and neutralized on Novahaina, Mayam the Rushing on Tempija, Hadana Patin, the the Pumba Quili Zavani, Mika Nairaga, Mecaponte, Mamma against Togahana, Togzing I do that. Snowdon and Moma Hazalaga, the Gadu Changanviraga, Haiba, and White about Todo as a Tokibani, although do that when a Kamdo Pusu, Tolling I say that each some of the performing member and Hiraga, some of the preaching aga, attempt of the Agi, nearly each now, club teaching as often on general was often, and the nation that I'm a tongi. I do a high incident to Matung the Tiagas as a couple of Mutunda, the Kenyan the Central of Mukanda. I Central Bukanda Agi Yamba Siga Puggy the Lerami Puggy my bench in Traga and Puggy Toy victim Sigi my Sina Minerami Lena more on the lame Pumdo Aina Tang a ambulance to the Hedana Ina while the time of the ambulance go was settling like that Agi Yamasiga Tang misunderstanding Lerami Haiba misunderstanding Mayamasi when an uncle Migo Princess Dona
ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯍꯥꯏꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯖꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯦ ꯍꯌꯦꯡ ꯃꯦꯒꯤ ꯇꯥꯔꯤꯛ 2026 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯃꯗꯤ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯟꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯅꯕꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯁꯨꯝꯅ ꯄꯤꯔꯛꯂꯤ ꯍꯧꯈꯤꯕ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯪꯍꯧꯗꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯂꯥꯟꯊꯦꯡꯅꯈꯤꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯂꯩꯖꯔꯤꯕ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯈꯪꯍꯟꯖꯕꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯨꯅꯤꯠ 48ꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ GSQ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯊꯣꯡꯕꯝ ꯁ꯭ꯇꯦꯂꯤꯟꯅ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯏꯗꯤꯇꯔ ꯀꯂꯝꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯑꯍꯥꯟꯕꯗ ꯆꯍꯤ 3 ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯟꯅ CMꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯩꯇꯩ ꯃꯤꯆꯝꯁꯤꯡꯅ ꯆꯠꯄ ꯉꯝꯗꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ MLA ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝꯗ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯂꯤꯄꯨꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯇꯥꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯐꯝꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯟꯅ ꯈꯣꯡꯗꯥꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯎꯅꯕꯒꯤ ꯊꯕꯛ ꯍꯥꯟꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯇꯕꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯣꯡꯗꯥꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯗꯨꯅ ꯂꯩꯖꯔꯝꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯝꯈꯥꯏꯗꯨꯅ ꯇꯝꯄꯥꯛ ꯑꯣꯜꯍꯟꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯡ ꯑꯗꯨꯁꯨ ꯍꯛꯊꯦꯡꯅꯅ ꯎꯕ ꯐꯪꯒꯅꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯊꯤꯟꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ MLA 59 ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯣꯔꯦ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯂꯩꯉꯥꯛ ꯃꯄꯨꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯒꯗꯕꯅꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯑꯁꯦꯡꯕ ꯀꯥꯟꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯉꯝꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯃꯈꯛꯇꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯅꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯥꯒꯠꯄ ꯉꯝꯂꯣꯏ ꯀꯥꯏꯈ꯭ꯔꯕ ꯃꯤꯡꯁꯦꯜ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯇꯥꯗꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯟꯅ ꯈꯣꯡꯗꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ 63 ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ ꯍꯥꯏꯕꯗꯨ ꯎꯠꯄ ꯉꯝꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯁꯨ ꯆꯤꯡ ꯇꯝ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯥꯏꯔꯗꯅ ꯆꯤꯞ
Minister-dagi hauraga MLA fawba singgi lamsingda ningthina chatpa ngamdrabadi miyamgi mihut oirabagi artha thokloi mamingtagi oina leiba miyamgi mihut amadi lengakni haina mayek sengna takpani haina logani aduna ahal lamanna haina balai Mangolda chawba Mangol jaw oiganu Khongrai satlingaida sannawai haiba thodok adu tahanganu haibadu Manipurgi Chief Minister na haujik ningsingba matam oire Loinana mapung phaba lengak ama haibadu ohenaba wathoriba mantri mandal sing asi athuba matamda hapchinduna Manipur lengak ama haibadu masak thokna utpa ngamnaba honapam thoi madu natana center gi thogjal makhada aduki matik tuona lengak sasan tawbanadi Manipurda thokleba irang asi losinba ngamloi maramaduna Chief Minister na thauna phaba mareibak miyambu nungsiba oirabadi Churachandpurda hana khongdaduna asengba miyamgi luchingba amani haibadu thabakna utpa ngampham thui Editor Kalamgi machang oiba anisuba pauda Bharat lengakna mamingtagi oiba Manipur lengak thambada MLA Minister sing asina tumina laisiliba karigino sahi amarom Manipurda PR lengak sasan lairuraba tungda February 3 da wasak lauraga anoba lengak ama semkhibaga loinana anoba lengak adugi oina Chief Minister Deputy Chief Minister ani Cabinet Minister ani haptuna Manipur ke lengak sasan tawba haurakhi adubu tha ani pharkadoroba asi phawbada India lengakna mapung phaba Manipur lengak ama ohendana thambiri anoba lengak asigi lokpham thokpa mantri mandal sing masing asi tarani thoini haujik Chief Minister yauraga lairiba Minister asi manga khaktani adubu walhoriba mantri mandal daret asi haujik phawbagi Bharat lengakna hapchindana mamingtagi oiba lengak ama oina thamliba asina takpadi Manipur miyamgi damakda Bharat lengakna karisu khande haibadu thabakna tachengna uthorabani haiba yai aduga mamingtagi oina Manipur lengak ama tha anirom thamlakpa asida miyamgi mihut oiriba MLA singna ngasi phawba tumina lasiliba asisu yamna angakpa amani Bharat Sangvidhangi matung inna anoba lengak ama semba matamda piriba mathong mangam adu chapchana pangthok hanaba MLA singda amato oina honafam thokpani tha anigi matam asida mamingtagi oiriba Manipur lengak asina irang nangduna leiriba Manipur state asigi paikhatpam thokpa thabaksing adu mapung phana paikhatpa ngamdana leiri amadi Manipur miyamgi amasung lamdam asigi oina achoba mangjaba amasuni khwaidagi nungaitribadi Bharat lengakna Manipurda akhaba mityengum yenglabra haina miyamgi Manipur miyamgi aduki matik nungaitaba phawhalliba asini oiriba phibam asigi miyamgi mihut oiriba MLA singna mating thokpa maribak miyambu nungsiba miyamgi mihut sing oiramba tarabadi haujik Manipurda oiriba phibam asi oiramloi haina khalli tawbagisu mamingtagi oiba lengak ama thamduna irang thokleba Manipur asida lengak sasangi thabak mamingtagi oina taholliba asi Bharat ki state amatada ngasi phawbada thokhidri haiba yai tasengna makidi Bharat lengakna Manipurda ahenba miyeng thamduna mapung phaba Manipur lengak ama haibadu ohenduna pangba yaba mateng pangduna Manipurda thokliba sahi ahum pharaba irang asi loisinduna leitaba Manipur ama Laitaba Manipur ama ohenaba honapam thokpani adubu masisu ngasi phawba Bharat lengakna thabak oina pangthoktuna kumhai yengbagum yengduna leiri khulai paiba kuki terrorist singna apaba makalgi khulai kaya paiduna makoina khulingduna leiriba mapamsing yauna social media da mayek sengna thagatduna Bharat lengak amasung Manipur lengaki mapamda uthoraklaba phawbada makoigi khongul liduna aingi oiba thabak amata lokhattaba free thadoktuna thamli maduna kuki terrorist singna nomai kapningba matamda tampaki mafam kayada kapsinbagi thabak haujiksu leptana adumak chathari maduna Manipurgi mamingtagi oina thamliba lengak asi mapung phaba lengak ama haibadu oihanduna lengak asina Manipurda Shanti Puruknaba Honabada Lophum Thokpa Thodang adu Lawba Ngamnaba Bharat lengakna honapam thui anoba lengak asigi warhoriba Mantri Mandal Daret mensinnabagi matangda Delhi gi luchingba singna Chief Minister na singba Delhi da kausilakle haiduna yamna toina chathok chasin tawriba asida aeroplane tongba amadi mari lenaba khongsatga loinana chading tawriba senpham asi lengaki sengaudagi chading tawriba ngaktani masi miyamdagi khongwatpa tax sing yauribani haibadu khangpham thui Naram aduna mamingtagi oina anoba lengak ama tha anirom
ꯍꯦꯟꯅ ꯊꯝꯂꯛꯂꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯋꯥꯠꯍꯧꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯐꯝ 8 ꯑꯗꯨ ꯂꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯤꯄꯥꯡꯗꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯃ ꯑꯣꯏꯒꯅꯤ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯏꯆꯪ ꯊꯧꯅ ꯇꯛꯁꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ MLAꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯏ Editor Kalamgi Machang Oiba Ahumsuba Pauda Mitopna language Sansinkraba Manipurgi Tunglamchat Kari Pibam Oirakadoribage Manipurgi Manglam Chata Purup Asi Arangba Tawan Michakumna Masek Mangal Laina Maning Tamba Lebak Oiraki Manipurna Asiatic Sovereign Country Oirakibagi Sahi Lising Mangagi Henbagi Puwarigi Kongsatki Manungda Maning Tamba Amuk Mangba Amuk Maning Tamba Hanjilakibagi Paringi Manungsana Englishing Machamapan Nipumapalda Manipurbu India Ki Pibanungda Namtin Tinsin Hankiba Adudagi Haujik Lariba Pibam Asida Larakibani Malemgi Kwaidigi Chauba Democracy Chatba Lebak India Gi State Ama Oiriba Manipur Gi Haujik Oiriba Pibam da Apunbagi Saktam Amadi Yellow Missingi Punsi Ngak Senba Ngamdabagi Pibam da Larakliba Asi Laibak Tibani State Asida Lepa Laitana Ising Ichaugumna Changchil Lakiba Mitop Singna Yellow Mi Singmi Tami Maru Oina Majority Community Ni Haidiba Maitei Singdagi Mitopna Masing Helakibadagi Maramdamda Minority Oiraktuna Aroiba Khonjel Thoklak Leba Asigi Matangda Yellow Missingna Tumina Leifam Thokte Maning Tamba Lebak Oirakiba Manipurna Masagi Saktam Ngakna Hingba Ngamdabadagi Pibam Asi Oirakibani Purup Asigi Konung Oibata Natana Lalol Itiki Amata Ngaireba Mapam Khwairambal Kaithelgi Chukli Mapalamdagi Paisilakiba Singi Pibanungda Paisinkre Makoina Lalol Itik Hauraga Suba Nomagi Sinpam Pumna Maksu Paisinkre Isam Samna Manipuri Konung Capital City Loilam Kaithelga Pankaknare Imphal-gi Mafam Ayamba Mitopna Langoi Sankibata Natana Greater Imphal-gi Mafam Sing Yauna Singkhong Singya Amadi Singi Mafam Sing Fauba Mitop Singna Khunda Leita Sinkre Singi Tongan Mafam Singda Illegal Immigrant Chinkuki Jo Narco Terrorist Singna Khodim Sansin Kiduna Geopolitics Ki Landa Sataduna Makoi Khaktagi Oiba Tokhaiba Lebak Semnaba War Crime Satharakpagi Loikam Naidaba Wathoki Waroisin Yellow-mi Oiriba Maramdamda Lanjenare Misimina Amadi Laifam Laitabagi Mikap Mirau Koltana Nakong Singya Yaire Imphal City Loilam Kaithelga Pankaknabagi Chaiteng Mayok Naringai Chairakta Narco Terrorist Singna Lamdam Asi Drugki Kaithel Onthoknaba Narco Warfare Chathaba Lepteri Singda Upal Wapal Sing Paktaknana Yanthatpa Popi Thaba Amadi Anoba Kulsing Sangbatpada Central Government Amasung State Government Athingba Piba Ngamdare Narco Terrorist Singna Lebak Asigi Matakta Laibagi Pibamda Lairakibadagi Center Amasung State Ki Lengakpa Singna Makoigi Mafamda Haijan Nonjaduna Lairibasi Ikai Ningaini Nakal Amaromdana Dharmagi Lalna Maram Oiraga Yellow-mi Singi Mahausadagi Chagonarakiba Natki Chanarol Sing Makoigi Khayat Nungda Yotchinaba Lalong Chathaba Leptri Loinana Purup Asigi Lol Mayekna Singba Lai Oikraba Mapa Mapu Singna Thambiram Kiba Lankai Pumnamak Ngakpangamdabagi Pibamda Lairakliba Asidagi Kanjanabagi Damak Yellow-mi Miyam Mikap Thoktuna Apunbagi Pirep Ama Loba Ngamdrabadi Malemgi Laimaidagi Purup Asigi Kangkul Nongma Natraga Nongma Mutkiba Yabagi Mipaiba Leire Purup Ama Mitop Singna Langoi Chansilaklaba Makoigi Kaithel Amasung Khulsing Khudum Chansinkrabadi Purup Adogi Yellow-mi Singi Punsi Khangenbamda Leibaga Pankakni Makha tarakpa aroiba pauda editor Kalamgi Machang Oiba Mari Suba Pausu Lokhatchari Manipur Lengakna Manipur Thugaina Bahona Riba Terrorist Sing Laksinba Ngamdrabadi Tangdu Leitaba Manipur Ama Oiba Ngamloi Haiba Khangsi Miyamgi Oiba Lengak Ama Lengduna Leiba Tarabadi Lamdam Asigi Law and Order Miyamgi Punsi Amadi Lanthum Mapung Phana Ngak Chenduna Lamdam Asi Tangdu Leitaba Lamdam Ama Ohenba Ngamgadabani Adubu Hiram Asigi Matangdadi Manipur Lengakna Karigumba Thabak Amata Paikatpa Ngamdaduna Ngamdana Laibadagi Haujik Manipurgi Mafam Kayata Terrorist Singna Khulingduna Laibadagi Nongmai Kapagi Thaudok Toina Thoktuna Micham Miyamgi Punsi Leitadaba Haibadu Oire Maram Aduna
ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯕ ꯆꯨꯝꯂꯣꯏ, ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯛꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯉꯩꯗꯁꯨ ꯏꯪ ꯇꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯐꯕ ꯅꯣꯡꯃꯩ, ꯕꯣꯝ, ꯇꯣꯞꯁꯤꯡ, ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯆꯥꯊꯔꯛꯂꯤꯕ ꯑꯁꯤꯅ ꯀꯅꯥꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯃꯈꯣꯏꯗ ꯃꯈꯜ ꯃꯈꯥꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ, ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯇꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯈꯨꯠꯄꯨ ꯑꯃ ꯂꯩꯕꯗꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯌꯣꯛꯈꯠꯂꯤ? ꯃꯈꯣꯏꯗ ꯀꯅꯥꯅ ꯁꯦꯜ, ꯂꯩꯐꯝ, ꯆꯥꯐꯝ ꯑꯃꯗꯤ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯇꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯃꯐꯝ ꯈꯪꯂꯕꯁꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯠꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯊꯑꯣꯏꯅ ꯌꯣꯛꯇꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯒ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯊꯧꯗꯥꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯕꯒꯨꯝꯁꯨ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MLA ꯑꯃꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ, ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯉꯝꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯀꯥꯎ ꯊꯥꯗꯨꯅ ꯊꯥꯗꯣꯛꯄꯒꯨꯝ ꯊꯝꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯉꯩꯗꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯅ ꯑꯩꯈꯣꯏꯗꯤ ꯁꯛꯇꯤ ꯄꯥꯏꯔꯦ, ꯑꯗꯨ ꯑꯣꯏꯔꯦ, ꯑꯗꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯒ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯒꯅꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯗꯨꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯐꯝ ꯉꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯤꯄꯥꯡꯗꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯂꯔꯣꯏ, ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯍꯧꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫